Anang nupi macha ado mana maram oiraga saukre mabukning nungsihankre khanbada mathwai wajabani nupasi nungdang su phana kuina tumdabi henthoishna do themnabo upai thibada phana wakhrabani ngasidi nganta hogatuna mana hana kaino thorang tawduna lekhre yaipuba magi kada hangat handa chetlaga le henthoishna hogalakbani mana ngairiba ado tanjaduda magi phone do call lakpagi ring khinglaklami nupasi kanano matang chamandi khanna saurang nurang tawraga phone do puthoklaga kanano yeng Ronald urambaduda fat paikhatlaga hekta isau langsili kaino Ronald ibo nangna matama sugam chadrisibo Ronald yaipubana hana laktharakbaduda kaino yai nangna natro hogalaga call dor ona engonda message harami mani deibo nangni call dor agandana saujilaisina kaige yaipuba ningsinglei ngarang ehing thakibani mana Ronalda ma hogatbaga call dor uhaina masadu sora masangna hondoklaga famtharakle aduga tapna Ronalda haire as bye nang khangda tawrini wabada yadrai abi masaukhidana ai kamai teiba duna nangbo yaipuba ngarang tawkhiba singdo amata chithada haireklami Ronald nupadana aduk pakhatchanaga hairakpaduda madi nokpu nokthore yaipuba noklakpaduda sauraga kai janarige Ronaldo nokpa khara muk fatharaga as angang oibe mabukning nungsijadana sum tawjai oiramnimi nangna aduda aduk yam nungai trese kaigino yaipuba ibo love is blind kaiduraba nangi nawongse as nangna phagida toy as yaipuba yam khanjilunu hoi sanado mathpai nungai ramaroi adunani nangna nathanda matha pungsa sara leidoi sarukne angang du themnaba kaino khallaga hek hogatbagane surprise pisiluni nupi haisidi moibu special oina treat tawbuduni pamjadoise aduna kaino gift ka do leira pisal aisu flower bouquet madi leirabani ngarang khudakta hojik ayuk yorkani sana hogatringid yobu yorani aina extra charge hapaga thoina leirini ayuk hek hogalakbaga pigin aduga shigi makhadi aina khangd kamain themduinu sum saw leiradi Ronald yaipubagi mataududa nokti yam nokningla abani adubu ma kaiso haizadre yar ai laki leram ngak lerga hojik law as yar ngatangai ku lakani kedorage ai dine nang ngamai bo pharui dori hoi hoi sum kandadi nang leitabase kok thokteni rona aduna ni ish adudi henthoishnaga amti yuranu ne ai sena tu he koitho ha ai yaudana hingamdrabana drabana sina par ge kolasi ainde chandan sidi nang tuka charani sumso chalo ada Ronaldo thawaina tawgi yauna tawba amaga loinana mariga do kolaga as da jawa nang ai yaudana hingba ngamloi hairi dudi Ronald nang adum do torkano habane abe matarga ai kenom khalani ba hanbi bana tre Ronaldo karan nebu hairade lemna thabi baza nate haima aina haijari se da chaw ibani ki phana bane haiba yaipuba marai bakdu haifet khotlaga Rona thamagyar lakna bator mathayam sarjani koi thobuna marolama ai ngasidi abemada singba hairani tumen thamjabase thamoi machak sum hengat kumtop khangde thabaka se chik law handa mukti Ronald su khara taptharaga ningthi sana haire yarakpa yarakta loin tokthose aduga yor yarakta sumoni nasa bu gyan tanardi loin ngam bangaktan exam loibaga ngairen Ronald makha tare adoibo aidi monaga nungsinarakpa chahi se phanemyam thamoi di chik ka di laudri kamai toisano kamai gdogi nambo wadu serious ta khidana ba hona jabani Ronald na yaipubana matha sabado manungai jade amok masado control ngamlak loitra hek ningsabani yaipuba handa mukti nokthor aga nungsina ba yodbaini ish kana haiba mona ibani chemistry di thaina school da phoming chatlibani hojik su dum chali mami da khausa bai bo nang kai khangdana ha hoi nupi to ba yengu bai mona na thaina nang lampak tagi sor chinga pu bodo sports tawringi da volunteer oi brabu nupi kaina ge tawbodo as
Ibo, nang su jugoi khra chaba moina ningsinglakpana di bhaban. Adu kando, ai imana phubu ipana cheibo. Thamoi ga kairi ra khangdabidane adum loisinre. Khanghawdreda gyan tarakpada kainaramdre. As, adu kandadi ai shu takhattana ngawriba kanine. Nanga ningsingde. Kona mina harakpada tabani. Hoine, sana ibungodi lindu ama lairembinina latli kan oiba. Aduna khoigase ningsingbiba nate. Yari lepase soida. Ai delivery laaba male. Amte yongi. Hoi tham. Themam. Ai laagi. Aduga ibani changdana nupi machado nangi hekta phawradabani. Yam hena khanchilunuda. Hoi, laknaba tawr. Nang yawdradi ai kok thokdre. Fani sana ibungo. Si hainaraga anidu kol thamnakre. Yaipuba makhada prap kumtharakle. Aduga gate tamna kanabu sohanna yenglamda gam thokle. Gate tu yobaga fat hangtoi. Leiramliba nupa aduso yaipuba thoklakpaduda hanadagi hainaraga leibana ahenba kaishu hainada flower bouquet ani amadi paper bag amaga piraklami. Yaipuba wala ngangda fat lausile. Aduga amu hanna yenglamda changkre. Delivery lakliba nupado yaipubagi matauda machinda tapna soli. As, da yaipuba se hujik suhandini. Maya si wala ngangdaba mongsi kibu kireidi. Managa mo nupida pinaba podka leibase. Khangdreda nungdamba. Nungshu nungaite yambase irailai hik mangbani. Nupadu samachinda sonjabatani kaiso haibade ngamjade. Nupasi yaipubaga hanadagi khangnaba pod adum toina lauthok lukshin tawnaba mini. Aduna yaipubagi mawong mataw mana suningthina khangi. Yaipuba thoklakpada kana hanna yengdraso changakpadadi mana pairakliba potsingdo mama hoi uhanba ikaibana mirak narak yenglaga changle. Ayuk ngalingai matam oibana mama su leiramde. Yaipuba phari khana magi ka tamna hatho ka khale. Ka hek yobaga thongdu lonsinduna potsingdo leiriba sofa duda ningthina thame. Yaipuba phone du puthorakle aduga pung yeng adum ngalami tarukti taga dauramle. WhatsApp notification khara leirami madu ubada kanagino khana yenglakpani. Adubu khanghaude maithong du momon minok tamkhiba langtaknaramba pukningdu so message adu ubada phakre kanagibu oigani haige. Nupa magi maithongda momon minok khudakta tamhanba ngambadi atei kanabu oigani. Abe masana hentoishna natana. Message tu paragana henkre nupa magi minok tu mayek sengkiba. Good morning daja. Ngarangido saubra. Saunuko. Aidi kaigino khangde. Pukning nungsirur. Dajaw na ijam-jam na haibaduda. Aisu dajaw haiga kuina adum leminara abanina noiga adum leminaning. Adunani. Saunuko. Sorry. Nupa mana themdringai nupi mana hana nupa mabu sumkre. Nupi magi mawong matawda ngaujaba nupa si amuka hena nungsirakle. Yaipuba machinda tapna soli. Saudida. Nungshibidabu kanana sauba ngamdoino. Hena dum nungsir. As. Yaipuba idi ngawri hebe masana. Nangtani thamoida latkadabadi. Message ama type toba hawi. Haima. Aidi abema themge tawraga nanghaudreni side. Abema na hana ai themjili. Saudida. Nupi masak nungsibada nupa pakhangna saubadi thanana pharaga phubani. Aduna sauba yade abem. Message tu fat thazinki khita oiraso haraujanaba tawjabani nupasina. Somdaso nupisi yaipubana message halakpa ngairambani. Hentoishna do balcony du da leplaga dumak lerambani. Message lakpagi notification du tabada makutta pairamba phone do fat thangaklaga yeng. Yaipubana tharakli do fat changduna pai nupisi so suktharamba maithong nokfit tawki. Maithong du makalamkre. Amukaso message ama fat paishile. No abo. Haraurabo. Paiba pharo. Horinda chawna surprise tawdo yamle. Hentoishna so message ama fat nami. Hoi dacha. Horin laki. Dacha unakta. Adu kanda piro surprise to. Ay hojikti tumkini. Ngarang said oiringay da tumhodre. Message to thakraba matung. Fondo lok tawshilaga thamkre. Aduga maso phamung changaga amuk tumkre. Nupi singa sidi.
Somda Tampha amadi Thoba, mai onsinaduna famlaga, Marie kana yetnari, Tampha, Kondi wankata haireklami. Ite, ai sukari haigadabano khangzadre, masigi matang sidi. Hojik nupi macha ado, aikhoi ki hospital asidagi mangkhibani khanglakpada, aikhoi na tawgadawriba sikarino. Nupi dugi mamana kaplaga report tawraklaban. Macha nupi do, hospital da layingne na thamlaga, sungunu naba phangde, unaba yadre haina chahi anirom thamliba sibu, kari haibiga tawribano. Thauba magi haunabi wangang sangang do sizena ninglaklabani, adubo, mama sagi maral adu kupsinaba haina taptha sanaraga themlaklami. Ngaiko, ichani bema, saugat kino. Hospital do adugi matik chau, patient kaya amale, adugi mathakta wakhal dadaba miyoi ngakta leiboi banina, heknan thoklaga chain ki boiram basue. Staff singna cheksindabadagi thoklibani. Tamphado saugale. Karino haibiriba dubo, taba yariba waroi deibungo, adomna haibiriba do maram sungcha chadaba wafamni. Adomna haibiriba dudi staff na cheksindabadagi mangkre, adudai thidabi mamada haidoktana wafamsi chahi ani hena lotlaga thamlai hainingliro. Hauzikti leikai mi yauna thigatlabanina muida kari paukhumno aikhoina pidawrisibo. Itaina ningthina senabini khalaga thazana hospital se senahan kibani. Adubu tawramliba mawngsidi phazamande ite. Mi amagi punsibu kashu leitaba magum khanba se yam phatte. Hospital sigi mingchat ki khalaga haisaba ngak sunati. Nupi macha do tumgi asayam chawna leiribani. Masi irai laina leite. Hospital dagi mangkhre hairaga leithokpiram lisibu karigino. Khito esu tanabirambada kari akaiba leige. Thauba hojik sumasado yang na leithoklaga haire. As era yadraga paisa piraga luri. Sumba thodok macha masu sigi khalaga matha saba hunade da Tampha saugat lamba do khanghaudana khangtap thakre aduga tapna ingna haire. Phare sigi matang se itaina thokpa tawbir. Sikha khairam laga thuk haugatuna thokre nupi si thauba chatkhriba nupi duda mona yenglaga lehawi. Tampha do thoklaga gari ka khatuna hale. Hospital hek yobaga hatho magi assistant adugi manakta laklaga khara leitadana haireklami. Aina ngasi tawrido soiba mayaw. Hosik thauba sawhaluba haisi aikhoigi mangjabani. Assistant nupa duna Tampha bu phathabire. Kaiso henba tawrakloidameda. Aikhoi chanani. Mana magi makuta dahaninglibasi. Adubu masigi matang sidi silki gi mida thobana thabaksine. Aduna kaiso soiba thokla. Wabigan. Thobana engine mangam. Tampha makoktu natte haigom nagyet hairaga. Natte. Nangna thobagi mawong khangdabanani. Hina cheksil. Sana sokpa yadaban. Hoi, panimida. Somda su hentoishna do yaipubana ngasai mangonda surprise pini kaina haibaduda yaipubagi manakta lakbani. Adubu kagi thongdu nok tawge tawbaga wari sanabagi makhuldu tabada naihak chap lepi. Kamanungda Ronalna yaipubada haire. As, yai, nang siyam khanjin mankre. Karibu tawni haige. Ha, hentoishna da nungshina kokpungdo. Napidu Ronalgi wahai singdu tabada thong nok tawge haina thangatlamba makhut ado tapna thangthakre. Miholgi khongjel yankhala ina pesi. Khongthangdu jangsinge sungamdre thangdoraklage haishu khongda karigumba amana phazin khibagum lingba otpangam khidre. Ka manungdana nupani do hentoishna lai haiba khangdabana wari makha chathare. Yaipubana kharalu tharab. As adu swaido padilai. Adubo ai saithalimbi gi shu khandaba ngamte. Phongdi phongning labane abemada. Adubo saithalimbi gi khalaga to asira namuk su khale. Angang tu syam chamjaban. Nungshibane angang tu ima pabang nasu. Aduna hekta ina kusi dawraga tungda mo amasu kairaklude haina khandaba natini. Wahai singdo thongjinda leplibi nupi mana takre. Khanghaude mitlu pirang thangkre. Phazilamba khongthangdo khangtha thadorakpagum phauze mamai leikre. Mala ami thongjinda lepami ta amaroi khan kramale. Apunaba amana pukhrabra su khangde. Nupi si khongdu kadomda thangadaba khanbada wakhal thoglaktre. Khudakta nupi magi thamoido machintumba pochak amana thinjin khibagum CHEINA phaurakle. Lana lokre nupi mana. Hentoishna magi mitlu pirangna khazai thakta tarak tringai. Makhutna
ꯐꯠ ꯐꯠ ꯅꯥꯟꯊꯣꯛꯂꯒ ꯃꯈꯥꯗ ꯒꯝꯒꯝ ꯀꯨꯝꯊꯔꯦ ꯀꯅꯥꯗꯁꯨ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ ꯅꯨꯄꯤꯁꯤ ꯈꯣꯡꯊꯥꯡꯗꯣ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯊꯨꯅ ꯌꯥꯡꯅ ꯊꯥꯡꯂꯛꯏ ꯃꯈꯥꯗ ꯀꯨꯝꯂꯛꯄꯗꯨ ꯐꯥꯎ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯪꯒꯣꯜ ꯇꯝꯅ ꯊꯣꯛꯂꯛꯏ ꯆꯦꯞꯂꯒ ꯀꯣꯏꯕꯗꯨ ꯀꯣꯏꯅ ꯃꯤꯠꯅ ꯍꯨꯠꯇꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯈꯣꯡꯊꯥꯡꯗꯣ ꯑꯃꯨꯛ ꯒꯝ ꯊꯥꯡꯂꯒ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯆꯠꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯒꯦꯠ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯟꯊꯣꯔꯛꯏ ꯅꯨꯡꯗꯝꯕ ꯃꯥꯒꯤ ꯀꯔꯤ ꯅꯨꯡꯗꯝꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯈ꯭ꯔꯦ ꯀꯅꯥꯅꯁꯨ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯎꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯥꯡ ꯑꯣꯏꯕꯅꯁꯨ ꯌꯨꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯕꯅꯅꯤ ꯍꯦꯟꯊꯣꯏꯁꯅ ꯂꯩꯔꯛꯇꯨꯗꯒꯤ ꯊꯣꯛꯂꯛꯄꯅ ꯃꯦꯟ ꯔꯣꯗ ꯌꯧꯔꯛꯂꯦ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯆꯠꯂꯤ ꯅꯨꯄꯤ ꯃꯥꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯊꯧꯕꯅ ꯂꯣꯟꯅ ꯁꯦꯟꯅꯍꯟꯕ ꯅꯨꯄꯥꯈꯩꯅ ꯎꯔꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯀꯅꯥ ꯈꯪꯍꯟꯗ ꯏꯟꯅꯔꯛꯂꯝꯃꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯃꯦꯟ ꯔꯣꯗ ꯑꯣꯏꯕꯅ ꯈꯨꯠ ꯊꯥꯕ ꯌꯥꯗꯕꯅ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯂꯦ ꯇꯥꯟꯖꯥ ꯉꯥꯏꯔꯤꯒꯨꯝ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯍꯦꯟꯊꯣꯏꯁꯅꯥꯕꯨ ꯃꯅꯥꯎꯅꯤ ꯈꯟꯅ ꯃꯁꯥꯃꯛꯅ ꯁꯦꯟꯅꯔꯤꯕꯤ ꯁꯤꯜꯀꯤꯅꯁꯨ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯍꯦꯛ ꯊꯦꯡꯅꯔꯦ ꯁꯤꯜꯀꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯣꯛꯆꯥꯎꯕꯤꯅꯤ ꯀꯥꯔꯤꯕꯗꯣ ꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦ ꯈꯟꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯍꯦꯟꯊꯣꯏꯁꯅꯥꯕꯨ ꯊꯧꯕꯒꯤ ꯈꯨꯠꯇ ꯁꯤꯟꯅꯈꯤꯗꯣꯏ ꯁꯔꯨꯛ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯈꯤꯕꯅ ꯐꯩ ꯁꯤꯜꯀꯤ ꯃꯃꯤꯠꯅ ꯈꯥꯅ ꯍꯦꯟꯊꯣꯏꯁꯅꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯔꯛꯂꯤꯕ ꯊꯥꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯤꯜꯀꯤꯒꯤꯁꯨ ꯊꯥꯔꯅꯤ ꯃꯥꯒꯤ ꯒꯥꯔꯤꯅ ꯃꯥꯌꯣꯛꯅꯅ ꯈꯔ ꯂꯥꯞꯇꯛ ꯈꯜꯂꯒ ꯂꯩꯔꯝꯕꯅꯤ ꯈꯪꯍꯧꯗꯦ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯂꯒ ꯍꯦꯟꯊꯣꯏꯁꯅꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯈꯪꯍꯧꯗꯦ ꯂꯝꯕꯤꯗꯣ ꯒꯥꯔꯤ ꯑꯅꯤ ꯁꯥꯐꯨ ꯀꯟꯅ ꯊꯦꯡꯒꯥꯏꯅꯕꯒꯤ ꯃꯈꯣꯜꯇꯅ ꯄꯨꯡ ꯅꯤꯟꯈꯤꯕ ꯅꯥꯀꯟꯗ ꯆꯠꯂꯝꯕ ꯍꯦꯟꯊꯣꯏꯁꯅꯥꯁꯨ ꯊꯤꯅ ꯁꯣꯛꯂꯒ ꯅꯥꯀꯟꯗ ꯇꯥꯈ꯭ꯔꯦ ꯁꯣꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯒꯥꯔꯤ ꯑꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯁꯤꯡꯗꯨ ꯍꯤꯡꯂꯝꯈꯤꯅꯤ ꯊꯥꯖꯗꯦ ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯨꯗꯅ ꯇꯥꯔꯤ ꯍꯦꯟꯊꯣꯏꯁꯅꯥ ꯏꯈꯦꯡꯂꯛꯇ ꯅꯨꯄꯤꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯗꯥꯏꯗꯨ ꯐꯥꯎ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯌꯥꯏꯄꯨꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯦ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ ꯃꯁꯥꯒꯤ ꯏꯈꯦꯡꯂꯛꯇ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯕꯁꯨ ꯋꯥꯈꯜꯗꯨꯗ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠꯅꯤ ꯗꯥꯖꯥꯎ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯁꯩꯊꯥꯂꯦꯝꯕꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯦꯁꯨ ꯍꯥꯏꯕ ꯑꯩꯕꯨ ꯅꯨꯡꯁꯤꯁꯨ ꯍꯥꯏꯕ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯈꯖꯥꯏꯊꯛꯇ ꯆꯦꯟꯊꯔꯛꯂꯦ ꯑꯀꯣꯏꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯂꯦ ꯃꯤꯌꯥꯝ ꯌꯣꯝꯁꯤꯜꯂꯛꯄ ꯑꯗꯨ ꯃꯁꯤꯡ ꯃꯔꯥꯡ ꯎꯔꯒ ꯅꯨꯄꯤꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ